gas connection legal. ꯑꯩꯒꯤ ꯃꯤꯡꯅ ꯍꯧꯕꯝ ꯕꯣꯕꯤ OSD ꯄꯣꯜ KPNPD ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯇꯣꯝꯕꯤ ꯀꯦꯜ ꯏꯕꯣꯇꯣꯝꯕꯤꯁꯤꯡ ꯃꯥꯁꯤꯅ DSO ꯏꯝꯐꯥꯜ ꯋꯦꯁ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯦꯛ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯆꯦꯛ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯁꯇꯤꯛ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯔꯦꯁꯇꯨꯔꯦꯟ ꯑꯃꯁꯨꯡ ꯐꯥꯁ ꯐꯨꯗꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯋꯥꯔꯅꯤꯡ ꯑꯃ ꯇꯧꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯦꯛ ꯆꯠꯆꯔꯕ ꯃꯇꯨꯡꯗ ꯑꯗꯣ ꯋꯥꯔꯅꯤꯡꯁꯤ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯍꯥꯏꯖꯔꯝꯃꯤꯁꯦ 2 weeksꯀꯨꯝꯕ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯃꯇꯝ ꯊꯥꯖꯔꯝꯃꯦ 2 weeks ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯀꯃꯔꯁꯤꯌꯦꯜ ꯒ꯭ꯌꯥꯁꯁꯦ ꯆꯦꯟꯖ ꯇꯧꯕꯤꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯥꯐꯇꯔ 2 weeksꯀꯤ ꯃꯇꯨꯡꯗꯩꯗꯤ ꯑꯩꯈꯣꯏꯅ ꯐꯥꯕ ꯍꯧꯖꯔꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯀ꯭ꯋꯤꯐꯥꯏꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯒ꯭ꯌꯥꯁ ꯑꯦꯛ ꯀꯟꯇ꯭ꯔꯣꯜ 2000ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯅꯤ ꯀꯩꯅꯣꯗ ꯄ꯭ꯂꯦꯠꯇ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯥꯔꯣꯟꯗ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯔꯆ ꯑꯦꯟड ꯁꯤꯖ ꯇꯧꯕꯒꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯑꯣꯔꯗꯔ ꯑꯃ ꯂꯩꯖꯩ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯆꯠꯊꯖꯕꯅꯤ ꯉꯁꯤꯒꯤ ꯗ꯭ꯔꯥꯏꯕ ꯑꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯍꯣꯇꯦꯜ ꯂꯩꯕꯤꯔꯤꯕ ꯔꯦꯁꯇꯨꯔꯦꯟ ꯂꯩꯕꯤꯔꯤꯕ ꯐꯥꯁ ꯐꯨꯗ ꯂꯩꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯁꯇꯤꯛ ꯒ꯭ꯌꯥꯁ ꯍꯥꯏꯁꯤꯗꯤ ꯃꯥꯒꯤ ꯄꯔꯄꯁꯁꯤꯗꯤ ꯗꯣꯃꯦꯁꯇꯤꯛ ꯒ꯭ꯌꯥꯁꯁꯤꯗꯤ ꯑꯣꯟꯂꯤ ꯁꯕꯁꯤꯗꯥꯏꯁ ꯔꯦꯠꯇ ꯒꯣꯔꯃꯦꯟꯅ ꯁꯕꯁꯤꯗꯥꯏꯁ ꯔꯦꯠꯇ ꯍꯥꯎꯁ ꯍꯣꯜꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯗꯣꯃꯦꯁꯇꯤꯛ ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯤꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯥꯔꯁꯤꯇꯤ ꯊꯣꯛꯂꯛꯄꯒꯤ ꯀꯩꯅꯣꯝꯁꯤꯁꯨ ꯐꯦꯛꯇꯔ ꯑꯆꯧꯕ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ 2 weeksꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯐꯥꯕ ꯍꯧꯖꯔꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯗꯣꯃꯦꯁꯇꯤꯛ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯊꯦꯡꯅꯩꯌꯦ 90% ꯃꯌꯥ ꯁꯤꯖꯤꯟꯅꯩ ꯑꯌꯥꯝꯕꯅ 80% ꯃꯌꯥꯗꯤ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯐꯦꯛꯇꯔꯅꯦꯕ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯁ ꯁꯣꯔꯇꯦꯖ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝꯁꯦ ꯃꯁꯤ ꯌꯥꯝ ꯑꯗꯣ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯪꯁꯤꯟꯖꯔꯤꯕ ꯀꯩꯅꯣꯁꯦ ꯆꯦꯛꯀꯤꯡꯁꯦ ꯑꯗꯣ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯣꯇꯦꯜ ꯂꯩꯕꯤꯔꯤꯕ ꯔꯦꯁꯇꯨꯔꯦꯟ ꯂꯩꯕꯤꯔꯤꯕ ꯑꯗꯒꯤ ꯐꯥꯁ ꯐꯨꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯅ ꯋꯥꯔꯅꯤꯡ ꯇꯧꯖꯅꯤꯡꯕꯗꯤ ꯍꯞꯇꯥ ꯑꯅꯤꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯀꯃꯔꯁꯤꯌꯦꯜ ꯒ꯭ꯌꯥꯁ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯁꯇꯤꯛ ꯁꯤꯂꯤꯟꯗꯔ ꯁꯤꯖꯤꯟꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯥꯕ ꯍꯧꯖꯔꯅꯤ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ